Sedasida numit kharani leptana chukhiba nongna turel torban kaikhiba amadi ising pathokpadagi thengnariba ising ichawasina mioi lakama lising humfumari hena sokhale hairi Department of Relief and Disaster Management gi matung inna ising ichawasina sedasigi leikai amadi khul chatruka nifuhumdoi romda chaitheng phangli ngarang fawada ichawasina yum lising kuntra mangaga chamaga marifutara humdoi yauna maruiba infrastructure yangkhaini thoi amanga ta thokle loinana lawfom hector marifuni thoi hena ising na thumjin khrai ichawasida ising na chenthakiba mioi ma sina phangkhrai loinana mioi mari asopan nangkhi sasan humfu mari rom sikhi hairi ngarang khakta da mioi lising amma rom rescue tauki aduga haukiba kuntra taruki manungda punna mioi lising ahumga chamapan rom rescue tauki Ising thumjin kibadagi laifam leitrapa sing tongan pa mafam sing da anoba relief camp humdra taret amaga hangdoktuna changjafam piri loinana miyam gi ana yek yawrpada medical gi oiba mateng pinaba medical relief camp mari hangdokli hauji fawbada nongchubana maram oraga national highway sing amadi chingi district sing da puna chingning khaiba gi thodok chamaga anirom thokre hairi Amaromda ising thumjin kharaba mafam singda NDRF, Army, Navy, SDRF, State Force, Fire Service na rescue operation chathari loinana chana thangnabagi polam thindok thinjin gi thabak chathari hairi